Manipuri Wari Pambi Channel na tabiriba pumnamakpu amuhana taramnok sari ngasisu mayamni ngayhak pothana na bagidamak anauba Manipuri wari masa amakhaktang puduna laksari wari masa sige maming Mongphamgi lambi wari masa se muk ngayhak taminarasi Numidang wairam haurakpa nongho ado kayadi kanna surakhre hek hangani haibagi thajaningai laite awang thangba maikaidagi haurakpa amuba nonggi mapai aduna atia pumba sinba thungna kupsinki ikan kanadana asauba nonggi mariksingna laimaida sapu kanna yairaduna thuna sutharai kumgi nongho ado maikai marimak sukna mamsilai akan manonggi makolado natana kaigumba khonjel amata takhidre lambida lanna lakliba gari singi maingaladuna amambagi mathanungdagi mamit amuk-amukti panglai toren mapanda saba laikai gi poloi phamado amuk-amuk nongthang kublakpada mami sami ui toren mapaladuda muchi sau sang nu uriba poloi phamadomda mahaki mieng thamlai numidang wairam nong taraktringaidadi mayak sengna uba phanglambani nong na maikai pumba mamsin khraba adudadi mayak sengna uba phangkhidre kallaba nong marak aduna magi mitlamdagi khumjinduna thambikre numidang wairam adudadi poloi pham aduda thalamba momborti aduna maka phanna saklambado mahak yengduna leirambani haujikti nong marak aduda momborti gi maingalado chupluptuna amambagi mathanungda ningaidana yatakre haujikti toren torbanado amamba ngaktani amamba aduda masa thupsinduna leiri poloi phamado musin muna mong hadana ingna sikna ayu angan badadi poloi phamaduda sauraba maigi kom ama hauki numidang wai thalamba momberti gi mai adugumna ing sikpa maidi amadi natte mado papumbabu sakhe halage haibagi matagum mai kauba laina magi masa mareng phandoktuna sakhi sandawagi phi adusu langam phangamdraba maigi maidi aduda fere haiduna wana khangki mahak mairi ado mit kuptana yengki tamthiraba langam phangamdraba mairi aduna magi masa pumbabu yomsilakpagum phaurakki hainingba pumba mangkhibagum tauki mairi adubu sukhatkhiba magi makhut ado fauba yengba ngamkhide numidang wairamgi apikpa mairi adunadi aduk tamthinadi olamde mahakpu adubu magi pukninggi laitapam khangdaba matau adubudi mairi dunasu fathaba ngamdabagum tawi momberti thalamba magi nupigi maithong ado mahak uhaude yenge haina su khallude mahakki nupigi maithongda ahongba saktam amadi taramba yai haiba mahak khangi ayuk ado magi nupi yamna kapki masagi maming ado hanjin magi nupigi masindagi takhi magi mamai mamit pomlamgani madu oiba tai mahakki nupigi maithongda taba yaba ahongba saktam haibabu ayukti magi yumgi sumang mangolado mina sona tinkhi sumanggi awang thangba saruk adudana pakhan masa ama khalladuna madugi makhadana masagi thawai yaudraba hakchang ado phi angauba mana kupladuna leiri mahakki nupina kappagi khonjel ado tai mahak kapte tawpham khangdana pumbangnaba matau amada mahak phamduna lei pungzwalgi khonjelga loinana aroiba khongsat amada satki mahakki masado laikai gi poloi pham tamna masabu poloi pham tana thindoki mahakna aroiba bidai piramni mahakki makhot magna mairi ado sukhaladuna nongthiladudi ayukki matau gummi thoina tinba natte mari mata magi sagaina tainatana laikai gi mi singdi sanakhrabani masagi kaado ngasidi ihang-hangle ngarangi numidang adudadi masado magi phamung mathak aduda ona thoina leirambado mahakna uki mayada kongol karaduna yenghaidraba matau amada masara phamungda hiptuna leirambado ubada magi nupi thamoi phukna kapki mahak su tawpham khangkhide kari tawgadabano gyan takhide gari thaudok luraga imungda sanglakpa matamdadi mamagi matam bakta yata aduna leiramle ningaidana amata poksaba magi masanupa ado sap leptuna laiki mahak thongjinda magi nupidi lepa laitana kapli mahak puwara uba miengna amuk-amuk yenglakpagum tawki
ꯅꯨꯡꯊꯤꯜ ꯑꯗꯨꯗꯤ ꯉꯔꯥꯡꯒꯤ ꯑꯍꯤꯡꯒꯤ ꯃꯇꯧꯒꯨꯝꯕ ꯅꯠꯇꯦ ꯀꯥꯗꯣ ꯏꯍꯥꯡ ꯍꯥꯡꯂꯦ ꯐꯃꯨꯡ ꯑꯗꯨꯗ ꯃꯆꯥꯁꯨ ꯇꯨꯝꯂꯝꯗ꯭ꯔꯦ ꯐꯛꯂꯥꯡꯗ ꯊꯦꯠꯂꯤꯕ ꯃꯣꯃꯣꯟ ꯅꯣꯛꯄ ꯃꯆꯥꯒꯤ ꯐꯣꯇꯣ ꯑꯗꯨꯗ ꯃꯤꯠ ꯆꯥꯟꯅꯔꯨꯏ ꯃꯍꯥꯛ ꯌꯦꯡꯕ ꯉꯝꯗꯕꯒꯨꯝ ꯇꯧꯏ ꯃꯍꯥꯛ ꯃꯁꯥꯅ ꯃꯁꯥꯕꯨ ꯋꯥꯔꯧꯖꯔꯛꯏ ꯃꯍꯥꯛꯀꯤ ꯃꯔꯥꯜ ꯑꯣꯏꯔꯕꯒꯨꯝ ꯈꯜꯂꯤ ꯀꯥ ꯑꯗꯨꯗ ꯀꯨꯏꯅ ꯂꯩꯕ ꯉꯝꯗꯦ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯃꯥꯡꯒꯣꯜ ꯃꯆꯤ ꯑꯃꯗ ꯐꯝꯂꯒ ꯀꯞꯂꯤꯕꯗꯣ ꯎꯏ ꯁꯥꯒꯩꯒꯤ ꯃꯤꯑꯣꯏ ꯈꯔꯁꯨ ꯐꯝꯗꯨꯅ ꯂꯩꯔꯤ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯃꯅꯥꯛꯇ ꯆꯪꯂꯨꯗꯦ ꯀꯅꯥꯒꯁꯨ ꯋꯥꯔꯤ ꯁꯥꯟꯅꯅꯤꯡꯕ ꯊꯣꯛꯇꯦ ꯉꯁꯤꯗꯤ ꯃꯍꯥꯛ ꯆꯣꯛꯊꯕ ꯐꯥꯎꯔꯛꯏ ꯍꯩꯅꯤꯡꯕ ꯄꯣꯛꯂꯛꯇ꯭ꯔꯦ ꯃꯤꯌꯥꯝ ꯃꯔꯛꯇꯒꯤ ꯌꯥꯝꯅ ꯊꯥꯞꯅ ꯆꯠꯅꯤꯡꯕ ꯄꯣꯛꯂꯛꯏ ꯃꯊꯟꯇ ꯇꯨꯃꯤꯟꯅ ꯂꯩꯔꯒ ꯅꯨꯡꯉꯥꯏꯖꯒꯗꯕꯒꯨꯝ ꯈꯜꯂꯛꯏ ꯀꯅꯥꯒꯨꯝꯕꯒ ꯑꯣꯟꯁꯤꯟꯅꯗꯅꯅꯕ ꯃꯍꯥꯛ ꯃꯈꯣꯡ ꯊꯥꯡꯂꯛꯏ ꯄꯟꯊꯨꯡ ꯈꯪꯗꯕ ꯈꯣꯡꯆꯠ ꯑꯃꯗ ꯂꯝꯕꯤ ꯆꯠꯄ ꯑꯗꯨꯗ ꯎꯔꯛꯏ ꯄꯣꯠꯂꯣꯏꯐꯝ ꯑꯗꯨꯗ ꯀꯅꯥꯁꯨ ꯂꯩꯔꯝꯗ꯭ꯔꯦ ꯍꯧꯖꯤꯛꯇꯤ ꯏꯁꯤꯡꯅ ꯆꯥꯝꯊꯣꯛꯈ꯭ꯔꯕ ꯄꯣꯠꯂꯣꯏꯐꯝ ꯑꯗꯣ ꯏꯔꯪ ꯂꯪꯅ ꯎꯔꯦ ꯉꯥꯏꯍꯥꯛ ꯂꯦꯞꯄꯤ ꯃꯍꯥꯛ ꯃꯤꯠ ꯀꯨꯞꯇꯅ ꯌꯦꯡꯂꯨꯏ ꯄꯣꯠꯂꯣꯏꯐꯝ ꯑꯗꯨꯗ ꯂꯝꯕꯤꯗ ꯆꯠꯂꯤꯕ ꯃꯤꯁꯤꯡ ꯑꯗꯨꯗꯤ ꯃꯍꯥꯛ ꯌꯦꯡꯂꯨꯗꯦ ꯏꯔꯥꯞ ꯂꯥꯞꯇꯅ ꯂꯩꯔꯤꯕ ꯒꯥꯔꯤ ꯉꯥꯏꯐꯝ ꯁꯪꯇꯞꯇꯨꯗ ꯆꯪꯗꯨꯅ ꯐꯝꯃꯤ ꯇꯨꯃꯤꯟꯅ ꯁꯪ ꯃꯆꯥ ꯑꯗꯨꯗꯒꯤ ꯄꯣꯠꯂꯣꯏꯐꯝ ꯑꯗꯣ ꯃꯌꯦꯛ ꯁꯦꯡꯅ ꯎꯕ ꯐꯪꯉꯤ ꯅꯣꯡ ꯇꯥꯔꯛꯇ꯭ꯔꯤꯉꯩꯗ ꯃꯥꯒꯤ ꯅꯨꯄꯤꯒ ꯂꯣꯏꯅꯅ ꯃꯈꯣꯏ ꯈꯔ ꯂꯥꯛꯇꯨꯅ ꯃꯩꯔꯥ ꯊꯥꯜꯂꯝꯕꯗꯣ ꯃꯍꯥꯛ ꯎꯍꯧꯏ ꯄꯨꯛꯅꯤꯡ ꯆꯪꯅ ꯌꯦꯡꯂꯨꯕꯗꯤ ꯅꯠꯇꯦ ꯃꯉꯣꯟꯗ ꯋꯥꯍꯩ ꯑꯃꯠꯇ ꯍꯥꯏꯔꯝꯗꯅ ꯃꯈꯣꯏ ꯑꯗꯨꯝ ꯆꯪꯈꯤ ꯃꯍꯥꯛ ꯀꯅꯥꯒꯁꯨ ꯋꯥꯔꯤ ꯁꯥꯟꯅꯅꯤꯡꯕ ꯄꯣꯛꯇꯦ ꯃꯊꯟꯇ ꯇꯨꯃꯤꯟꯅ ꯑꯁꯨꯝ ꯂꯩꯅꯤꯡꯉꯤ ꯑꯗꯨꯅ ꯁꯪ ꯑꯗꯨꯗ ꯃꯍꯥꯛ ꯑꯗꯨꯝ ꯐꯝꯃꯤ ꯅꯣꯡꯒꯤ ꯖꯝ ꯖꯝ ꯂꯥꯎꯕ ꯃꯈꯣꯜ ꯑꯗꯨ ꯈꯛꯇꯅꯤ ꯃꯥꯒꯤ ꯅꯥꯀꯣꯡꯗ ꯇꯥꯔꯤꯕꯗꯤ ꯅꯍꯥꯛ ꯀꯞꯂꯤꯕ꯭ꯔꯥ ꯀꯞꯇꯦ ꯏꯇꯦꯟ ꯇꯦꯟꯅ ꯈꯨꯝꯃꯤ ꯀꯔꯤꯅꯣ ꯃꯥꯏꯊꯣꯡꯗ ꯆꯦꯟꯊꯔꯛꯂꯤꯕ ꯑꯗꯨꯗꯤ ꯃꯍꯥꯛ ꯃꯃꯥꯏꯗ ꯃꯥꯗꯨꯅ ꯌꯦꯡꯉꯤ ꯏꯁꯤꯡ ꯃꯔꯤꯛ ꯃꯔꯤꯛ ꯄꯛꯂꯛꯏ ꯃꯥꯒꯤ ꯈꯨꯠꯇ ꯅꯣꯡ ꯍꯥꯏꯖꯤꯜꯂꯛꯇꯨꯅ ꯃꯥꯏꯗ ꯏꯁꯤꯡ ꯃꯔꯤꯛꯁꯤꯡ ꯆꯣꯡꯕ ꯑꯣꯏꯔꯤꯅꯤꯗ ꯅꯆꯥ ꯅꯨꯡꯁꯤꯕ ꯐꯥꯎꯗꯕ꯭ꯔꯥ ꯊꯃꯣꯏ ꯑꯗꯣ ꯅꯨꯡꯒꯨꯝꯅ ꯀꯟꯁꯤꯟꯈ꯭ꯔꯕ꯭ꯔꯥ ꯀꯞꯄ ꯉꯥꯛꯇꯅ ꯏꯆꯥ ꯅꯨꯡꯁꯤꯕ꯭ꯔꯥ ꯑꯗꯨ ꯍꯥꯏꯕꯅꯤ ꯅꯆꯥ ꯅꯨꯡꯁꯤꯗꯕꯔꯣ ꯀꯔꯤꯒꯤ ꯅꯨꯡꯁꯤꯗꯅꯤ ꯏꯆꯥ ꯃꯊꯟꯇ ꯄꯣꯛꯄꯅꯤ ꯑꯃꯈꯛꯇꯪꯅꯤ ꯃꯃꯥꯅꯁꯨ ꯌꯥꯝꯅ ꯂꯨꯅ ꯇꯧꯕꯅꯤ ꯀꯔꯦꯝꯅꯅ ꯅꯣꯛꯄꯒꯨꯝ ꯇꯧꯔꯗꯨꯅ ꯋꯥꯍꯪ ꯃꯈꯥ ꯇꯥꯔꯛꯏ ꯃꯤꯒꯤꯁꯨ ꯃꯆꯥ ꯅꯨꯡꯁꯤꯔꯝꯒꯅꯤꯀꯣ ꯀꯅꯥꯒꯤ ꯃꯆꯥ ꯉꯛꯅ ꯈꯨꯝꯃꯤ ꯃꯍꯥꯛꯀꯤ ꯋꯥꯍꯪꯒꯤ ꯄꯥꯎꯈꯨꯝ ꯂꯥꯛꯇꯦ ꯈꯥꯛꯅ ꯅꯣꯛꯄꯒꯨꯝ ꯇꯧꯔꯤ ꯃꯥꯕꯨ ꯀꯔꯦꯝꯅꯕ ꯃꯤꯠꯌꯦꯡ ꯑꯗꯣ ꯃꯍꯥꯛ ꯃꯥꯌꯣꯛꯅꯕ ꯉꯝꯗꯕꯒꯨꯝ ꯇꯧꯔꯛꯏ ꯃꯤꯒꯤꯁꯨ ꯅꯨꯡꯁꯤꯔꯕ ꯃꯊꯟꯇ ꯄꯣꯛꯆꯕ ꯇꯥꯡꯅ ꯐꯪꯖꯕ ꯃꯆꯥ ꯀꯌꯥ ꯑꯃ ꯑꯁꯤꯕꯒꯤ ꯈꯌꯥꯠꯅꯨꯡꯗ ꯇꯥꯈ꯭ꯔꯕꯅꯤ ꯃꯗꯨꯒ ꯑꯩꯒ ꯀꯔꯤ ꯃꯔꯤ ꯂꯩꯅꯕꯒꯦ ꯀꯔꯤꯁꯨ ꯃꯔꯤ ꯂꯩꯅꯗꯕ꯭ꯔꯣ ꯑꯗꯨꯗꯤ ꯍꯥꯏꯌꯨꯗꯅ ꯅꯪꯒꯤ ꯅꯆꯥꯅ ꯁꯤꯈꯤꯕꯗꯨꯁꯨ ꯅꯪꯒ ꯃꯔꯤ ꯂꯩꯅꯗꯦ ꯍꯥꯏꯅ ꯃꯍꯥꯛ ꯈꯨꯝꯕ ꯉꯝꯗꯦ ꯋꯥꯍꯪ ꯑꯗꯨꯒꯤ ꯑꯥꯔꯊ ꯀꯔꯤꯅꯣ ꯈꯪꯗꯕꯗꯤ ꯅꯠꯇꯦ ꯃꯥꯒꯤ ꯃꯔꯥꯜ ꯑꯃꯗꯤ ꯏꯔꯩꯗ ꯂꯩꯔꯕ꯭ꯔꯥ ꯅꯣꯡ ꯃꯔꯛ ꯑꯗꯨꯗ ꯃꯍꯥꯛꯅ ꯂꯩꯔꯤꯕ ꯁꯪ ꯑꯗꯣ ꯇꯝꯅ ꯊꯧꯖꯤꯜꯂꯛꯂꯤꯕ ꯒꯥꯔꯤ ꯃꯆꯥꯒꯤ ꯃꯩꯉꯥꯜ ꯑꯗꯨꯅ ꯃꯥꯒꯤ ꯃꯃꯥꯏꯗ ꯌꯩꯔꯛꯄꯗ ꯃꯍꯥꯛ ꯃꯪꯐꯥꯎꯅꯕꯒꯨꯝ ꯇꯧꯏ ꯃꯍꯥꯛꯀꯤ ꯃꯅꯥꯛꯇ ꯀꯅꯥꯁꯨ ꯂꯩꯇꯦ ꯒꯥꯔꯤ ꯃꯆꯥ ꯑꯗꯨꯗ ꯇꯣꯡꯂꯛꯄ ꯃꯤꯑꯣꯏ ꯑꯅꯤ ꯃꯁꯥꯁꯤꯡ ꯑꯗꯣ ꯅꯣꯡꯅ ꯄꯨꯡꯆꯣꯠ ꯆꯣꯠꯂꯕꯒꯨꯝ ꯇꯧꯏ ꯃꯈꯣꯏ ꯒꯥꯔꯤ ꯈꯥꯝꯗꯨꯅ ꯃꯍꯥꯛꯅ ꯐꯝꯂꯤꯕ ꯁꯪ ꯑꯗꯨꯒꯤ ꯀꯥꯆꯤꯟ ꯑꯃꯗ ꯅꯣꯡꯂꯤꯛꯁꯤꯡ ꯑꯗꯣ ꯀꯟꯊꯣꯛꯂꯤ ꯃꯍꯥꯛꯁꯨ ꯀꯥꯆꯤꯟ ꯑꯃꯗ ꯐꯝꯂꯝꯕꯅꯤ ꯅꯧꯅ ꯂꯥꯛꯂꯤꯕ ꯃꯤꯑꯣꯏ ꯑꯗꯨꯗ ꯃꯍꯥꯛ ꯌꯦꯡꯂꯨꯗꯦ ꯑꯁꯨꯝ ꯇꯨꯃꯤꯟꯅ ꯐꯝꯃꯤ ꯃꯥꯒꯤ ꯃꯤꯠꯌꯦꯡꯗꯤ ꯇꯣꯔꯦꯟ ꯇꯣꯔꯕꯥꯟꯒꯤ ꯃꯣꯡꯐꯝ ꯑꯗꯨꯗꯅꯤ ꯅꯣꯡ ꯀꯟꯅ ꯆꯨꯔꯤ ꯇꯤꯟꯗ ꯌꯩꯕꯒꯤ ꯃꯈꯣꯜ ꯑꯗꯨꯅ ꯃꯈꯣꯏ ꯑꯅꯤꯅ ꯀꯔꯤ ꯉꯥꯡꯅ ꯁꯛꯅꯔꯤꯕ ꯃꯍꯥꯛ ꯇꯥꯗꯦ ꯂꯝꯕꯤꯗ ꯒꯥꯔꯤ ꯃꯁꯤꯡ ꯂꯠꯅ ꯆꯠꯂꯤ ꯂꯩꯃꯥꯏꯗ ꯑꯆꯧꯕ ꯅꯣꯡꯂꯤꯛꯁꯤꯡꯅ ꯖꯝ ꯖꯝ ꯂꯥꯎꯅ ꯇꯥꯔꯤ ꯂꯝꯕꯤ ꯑꯁꯤꯗ ꯃꯤꯑꯣꯏ ꯀꯌꯥ ꯆꯠꯂꯤ ꯒꯥꯔꯤ ꯑꯆꯧꯕꯗ ꯒꯥꯔꯤ ꯃꯆꯥꯗ ꯈꯣꯡꯅ ꯆꯠꯄꯁꯨ ꯈꯪꯅꯕꯁꯨ ꯌꯥꯎꯏ ꯈꯪꯅꯗꯕꯁꯨ ꯌꯥꯎꯏ ꯅꯣꯡꯃꯇ ꯃꯗꯨꯒꯤ ꯃꯔꯝꯗ ꯃꯍꯥꯛ ꯈꯟꯖꯤꯜꯂꯨꯗꯦ ꯃꯍꯥꯛꯁꯨ ꯂꯝꯕꯤ ꯑꯁꯤꯗ ꯆꯠꯂꯤꯕ ꯃꯤꯁꯛ ꯑꯃꯅꯤ ꯍꯧꯖꯤꯛꯇꯤ ꯅꯣꯡꯂꯛ ꯑꯁꯤꯗ ꯃꯤ ꯆꯠꯄ ꯂꯠꯂꯦ ꯆꯠꯂꯤꯕ ꯒꯥꯔꯤꯁꯤꯡ ꯑꯗꯨꯗ ꯃꯥꯒꯤ ꯄꯨꯛꯅꯤꯡ ꯆꯤꯡꯁꯤꯜꯂꯨꯗꯦ ꯑꯁꯨꯝ ꯇꯨꯃꯤꯟꯅ ꯐꯝꯕꯁꯤꯅꯤ ꯃꯍꯥꯛꯅ ꯄꯥꯝꯂꯤꯕꯗꯤ ꯅꯍꯥꯛ ꯇꯨꯃꯤꯟꯅ ꯂꯩꯔꯕ꯭ꯔꯣ ꯑꯃꯨꯛꯀ ꯋꯥꯍꯪ ꯍꯪꯂꯛꯏ ꯇꯨꯃꯤꯟꯅ ꯂꯩꯕ ꯃꯍꯥꯛ ꯀꯩꯗꯧꯅꯨꯡꯗ ꯇꯨꯃꯤꯟꯅ ꯂꯩꯕ ꯄꯥꯝꯂꯛꯇꯦ ꯃꯥꯒꯤ ꯃꯆꯨ ꯊꯣꯛꯇ꯭ꯔꯕ ꯄꯨꯟꯁꯤ ꯃꯔꯦꯜꯗ ꯄꯦꯟꯖꯗ꯭ꯔꯕ ꯃꯥꯒꯤ ꯅꯨꯄꯤꯅ ꯍꯦꯛ ꯍꯥꯏꯈꯤ ꯑꯁꯨꯝꯅ ꯀꯌꯥꯝ ꯀꯨꯏꯅ ꯄꯨꯟꯁꯤꯁꯦ ꯂꯦꯟꯒꯗꯧꯔꯤꯕꯅꯣ ꯏꯆꯥ ꯌꯥꯎꯔꯛꯀꯅꯤ ꯈꯔ ꯁꯦꯟꯒꯠꯂꯛꯀꯅꯤ ꯑꯁꯨꯝꯅ ꯀꯌꯥꯝ ꯀꯨꯏꯅ ꯍꯤꯡꯒꯅꯤ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯋꯥꯍꯪꯒꯤ ꯄꯥꯎꯈꯨꯝ ꯃꯉꯣꯟꯗ ꯂꯩꯇꯦ ꯂꯩꯇ ꯂꯥꯏꯔꯕꯅ ꯄꯨꯟꯁꯤꯕꯨ ꯈꯨꯗꯨꯝ ꯆꯟꯁꯤꯜꯂꯛꯂꯤ ꯃꯥꯒꯤ ꯄꯨꯟꯁꯤ
ꯑꯗꯨꯕꯨ ꯃꯥꯒꯤ ꯀꯩꯔꯣꯏ ꯂꯩꯀꯥꯏꯒꯤ ꯃꯃꯥꯡꯗ, ꯃꯥꯒꯤ ꯁꯥꯒꯩ ꯅꯥꯇꯩꯒꯤ ꯃꯃꯥꯡꯗ ꯑꯃꯗꯤ ꯃꯥꯒꯤ ꯄꯣꯛꯃꯤꯟꯅꯕ ꯃꯆꯤꯟ ꯃꯅꯥꯎꯁꯤꯡꯒꯤ ꯃꯃꯥꯡꯗ ꯃꯍꯥꯛ ꯏꯖꯠ ꯂꯩꯅ ꯍꯤꯡꯕꯗꯤ ꯄꯥꯝꯃꯤ꯫ ꯆꯔꯥ ꯅꯥꯃꯇ ꯆꯥꯔꯕꯁꯨ ꯃꯍꯥꯛ ꯃꯤꯌꯥꯝ ꯃꯃꯥꯡꯗ ꯉꯛ ꯍꯥꯏꯒꯠꯇꯨꯅ ꯆꯠꯅꯕ ꯍꯣꯠꯅꯩ꯫ ꯑꯗꯨꯕꯨ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯋꯥꯍꯪꯒꯤ ꯄꯥꯎꯈꯨꯝꯗꯤ ꯃꯍꯥꯛ ꯄꯤꯕ ꯉꯝꯗ꯭ꯔꯤ, ꯄꯥꯎꯈꯨꯝ ꯊꯤꯔꯤ꯫ ꯑꯃꯨꯛꯈꯛꯇꯤ ꯃꯍꯥꯛ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯃꯃꯥꯡꯗ ꯐꯥꯎꯕ ꯏꯀꯥꯏꯕ ꯐꯥꯎꯈꯤ꯫ ꯃꯍꯥꯛꯀꯤ ꯑꯔꯣꯟꯕ ꯀꯔꯕꯥꯔ ꯃꯆꯥ ꯑꯗꯣ ꯃꯥꯒꯤ ꯅꯨꯄꯤꯅ ꯈꯪꯂꯕꯁꯨ ꯈꯪꯁꯤꯟꯅꯗꯅ ꯂꯩꯈꯤ꯫ ꯃꯌꯥꯝ ꯄꯦꯟꯅꯅꯕ ꯍꯣꯠꯅꯗꯨꯅ ꯄꯤꯛꯇꯛꯅ ꯃꯥꯒꯤ ꯁꯦꯟꯗꯥꯟ ꯂꯝꯕꯤ ꯑꯗꯣ ꯁꯦꯝꯒꯠꯆꯔꯛꯄꯅꯤ꯫ ꯄꯩꯁꯥꯒꯤ ꯗꯔꯀꯥꯔ ꯂꯩꯕ ꯃꯐꯝꯗ ꯄꯩꯁꯥꯅ ꯃꯆꯤꯟ ꯃꯦꯟꯗꯨꯅ ꯌꯥꯝꯅ ꯋꯥꯅ ꯍꯣꯠꯅꯔꯛꯏ꯫ ꯑꯗꯨꯕꯨ ꯂꯩꯀꯥꯏꯒꯤ ꯃꯩꯔꯥ ꯄꯥꯏꯕꯤ, ꯀ꯭ꯂꯕꯀꯤ ꯅꯍꯥꯔꯣꯟꯁꯤꯡꯒꯤ ꯑꯄꯨꯟꯕ ꯈꯨꯠꯄꯨ ꯑꯗꯨꯗꯒꯤꯗꯤ ꯃꯍꯥꯛ ꯃꯁꯥꯕꯨ ꯀꯟꯖꯕꯇ ꯅꯠꯇꯅ ꯃꯥꯒꯤ ꯅꯨꯄꯤ ꯐꯥꯎꯕ ꯀꯟꯕ ꯉꯝꯈꯤꯗꯦ꯫ ꯃꯥꯒꯤ ꯅꯨꯄꯤꯗꯤ ꯀꯞꯈꯤ꯫ ꯃꯤꯌꯥꯝ ꯑꯗꯨꯅ ꯃꯆꯤꯟ ꯄꯦꯟꯅ ꯊꯤꯅ ꯀꯌꯥꯔꯛ ꯍꯟꯅꯁꯨ ꯆꯩꯕꯤꯈꯤ꯫ ꯃꯍꯥꯛ ꯃꯌꯥꯝꯒꯤ ꯃꯤꯆꯩ ꯑꯗꯣ ꯈꯥꯡꯕ ꯉꯝꯂꯕꯁꯨ ꯈꯣꯟꯖꯦꯜ ꯊꯣꯛꯇꯅ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯃꯤꯠꯇꯒꯤ ꯇꯥꯔꯛꯂꯤꯕ ꯄꯤꯒꯤ ꯏꯁꯦꯜ ꯑꯗꯨꯗꯤ ꯏꯀꯥꯏꯕ ꯄꯣꯛꯈꯤ꯫ ꯑꯃꯨꯛ ꯍꯟꯅ ꯄꯤꯒꯤ ꯏꯁꯦꯜ ꯑꯗꯣ ꯎꯍꯜꯂꯣꯏ ꯍꯥꯏꯅ ꯃꯥꯒꯤ ꯄꯨꯛꯅꯤꯡꯗ ꯈꯟꯈꯤ꯫ ꯀꯔꯤ ꯇꯧꯔꯕ? ꯄꯥꯎꯈꯨꯝ ꯄꯤꯗ꯭ꯔꯕꯗꯤ? ꯑꯩꯕꯨ ꯉꯥꯏꯍꯥꯛꯇꯪ ꯄꯣꯊꯥꯍꯜꯂꯨ ꯀꯩꯗꯧꯕꯒꯦ? ꯉꯁꯤꯗꯤ ꯅꯍꯥꯛ ꯆꯣꯛꯊꯔꯕ꯭ꯔꯥ? ꯑꯗꯨꯉꯩꯒꯤ ꯅꯍꯥꯛꯀꯤ ꯁꯤꯡꯅꯕ ꯈꯥꯡꯕ ꯀꯟꯕꯗꯣ ꯀꯗꯥꯏꯗ ꯆꯠꯈ꯭ꯔꯕꯒꯦ? ꯄꯨꯝꯅꯃꯛ ꯃꯩꯔꯤ ꯑꯗꯨꯗ ꯇꯥꯡꯒꯣꯏ ꯑꯣꯟꯈ꯭ꯔꯕ꯭ꯔꯥ? ꯑꯩ ꯄꯥꯡꯗꯕ ꯑꯌꯥꯝꯕ ꯃꯤ ꯑꯃꯗꯤ ꯅꯠꯇꯦ꯫ ꯑꯩꯅ ꯇꯧꯒꯦ ꯈꯟꯕꯗꯣ ꯐꯪꯗꯅ ꯀꯩꯗꯧꯅꯨꯡꯗ ꯇꯣꯛꯄ ꯂꯩꯈꯤꯗꯦ꯫ ꯃꯤꯌꯥꯝꯅ ꯅꯨꯃꯤꯠꯇꯨꯗ ꯑꯩꯕꯨ ꯈꯣꯡꯒꯣꯏꯅꯈ꯭ꯔꯕꯁꯨ, ꯑꯩꯒꯤ ꯃꯤꯡꯆꯠ ꯊꯤꯍꯟꯈ꯭ꯔꯕꯁꯨ, ꯉꯁꯤꯗꯤ ꯑꯩ ꯂꯩꯀꯥꯏ ꯑꯁꯤꯗ ꯏꯖꯠ ꯂꯩꯅ ꯍꯤꯡꯕ ꯃꯤꯁꯛ ꯑꯃ ꯑꯣꯏꯔꯤ꯫ ꯃꯁꯦ ꯑꯩꯒꯤ ꯍꯣꯠꯅꯖꯃꯟ ꯑꯗꯨ ꯅꯠꯇ꯭ꯔꯥ? ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯅꯍꯥꯛ ꯇꯨꯃꯤꯟꯅ ꯂꯩꯔꯦ ꯅꯠꯇ꯭ꯔꯥ? ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯋꯥꯍꯪ ꯑꯗꯨꯅ ꯃꯍꯥꯛꯄꯨ ꯂꯩꯇꯥꯍꯟꯗ꯭ꯔꯦ꯫ ꯈꯣꯏꯔꯥꯡ ꯈꯣꯏꯁꯥꯎꯅꯕ ꯄꯣꯛꯂꯛꯏ꯫ ꯀꯟꯅ ꯂꯥꯎꯔꯛꯏ, ꯑꯩꯕꯨ ꯉꯥꯏꯍꯥꯛꯇ ꯄꯣꯊꯥꯍꯜꯂꯨ ꯀꯩꯗꯧꯕꯒꯦ? ꯅꯣꯡꯊꯥꯡꯒꯤ ꯃꯉꯥꯜ ꯑꯗꯨꯅ ꯃꯥꯒꯤ ꯃꯃꯤꯠ ꯑꯗꯣ ꯊꯛꯀꯠꯍꯜꯂꯤ꯫ ꯃꯍꯥꯛ ꯈꯣꯟꯖꯦꯜ ꯊꯣꯛꯈ꯭ꯔꯕꯔꯥ? ꯅꯣꯡꯗꯤ ꯈꯖꯤꯛꯇꯁꯨ ꯄꯥꯊꯗ꯭ꯔꯤ꯫ ꯅꯣꯡ ꯊꯨꯞꯂꯤꯕ ꯃꯤꯑꯣꯏ ꯑꯅꯤ ꯑꯗꯨꯗ ꯌꯦꯡꯂꯨꯏ꯫ ꯃꯁꯛ ꯃꯁꯥ ꯈꯪꯗꯅ ꯃꯨꯁꯛ ꯃꯨꯅ ꯃꯤꯑꯣꯏ ꯑꯅꯤ ꯑꯗꯣ ꯀꯥꯆꯤꯟ ꯑꯗꯨꯗ ꯊꯨꯞꯆꯤꯟꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅꯕꯒꯨꯝ ꯂꯩꯔꯤꯕꯗꯣ ꯃꯍꯥꯛ ꯎꯏ꯫ ꯅꯣꯡꯒꯤ ꯖꯝ ꯖꯝ ꯂꯥꯎꯕ ꯃꯈꯣꯜ ꯑꯗꯣ ꯅꯠꯇꯅ ꯃꯈꯣꯏꯒꯤ ꯈꯣꯟꯖꯦꯜꯗꯤ ꯇꯥꯕ ꯐꯪꯗꯦ꯫ ꯃꯍꯥꯛꯀꯤ ꯈꯣꯟꯖꯦꯜ ꯑꯗꯣ ꯇꯥꯔꯝꯂꯕꯗꯤ ꯃꯈꯣꯏ ꯃꯉꯣꯟꯗ ꯌꯦꯡꯊꯣꯛꯂꯝꯕꯁꯨ ꯌꯥꯏ ꯈꯜꯂꯤ꯫ ꯑꯗꯨꯕꯨ ꯃꯈꯣꯏ ꯑꯅꯤ ꯀꯥꯆꯤꯟ ꯑꯗꯨꯗ ꯑꯗꯨꯝ ꯃꯆꯤ ꯂꯦꯡꯗꯅ ꯂꯩꯔꯤ꯫ ꯂꯩꯀꯥꯏ ꯑꯁꯤꯗ, ꯂꯝꯗꯝ ꯑꯁꯤꯗ ꯃꯁꯛ ꯊꯣꯛꯅ ꯏꯖꯠ ꯂꯩꯅ ꯍꯤꯡꯂꯤꯕ ꯃꯤꯁꯛ ꯑꯃꯅꯤ ꯅꯍꯥꯛ꯫ ꯅꯍꯥꯛꯀꯤ ꯆꯥꯎꯔꯕ ꯏꯪꯈꯣꯜ ꯂꯩꯔꯤ, ꯅꯤꯡꯊꯤꯔꯕ ꯌꯨꯝ ꯀꯩ, ꯂꯟ ꯊꯨꯝ ꯂꯩꯔꯤ꯫ ꯂꯩꯀꯥꯏ ꯑꯁꯤꯅ ꯅꯪꯕꯨ ꯕꯦꯚꯥꯔ ꯇꯧꯔꯤ꯫ ꯑꯗꯨꯒꯤ ꯃꯊꯛꯇ ꯃꯃꯤꯡ ꯂꯩꯔꯕ ꯊꯤꯀꯥꯗꯥꯔ ꯑꯃꯁꯨꯅꯤ꯫ ꯂꯩꯕꯥꯛꯅ ꯅꯪꯕꯨ ꯁꯛꯈꯪꯅꯔꯤ, ꯆꯨꯝꯗ꯭ꯔꯅꯦ? ꯃꯗꯣ ꯑꯆꯨꯝꯕꯅꯤ꯫ ꯄꯨꯛꯅꯤꯡ ꯆꯥꯎꯊꯣꯛꯆꯕ ꯑꯃ ꯄꯣꯛꯄ꯭ꯔꯥ ꯅꯍꯥꯛ? ꯉꯁꯥꯏ ꯑꯌꯨꯛꯇꯤ ꯅꯪꯒꯤ ꯌꯨꯝꯗ ꯃꯤ ꯌꯥꯝꯅ ꯇꯤꯟꯈꯤ꯫ ꯍꯣꯏ, ꯍꯪꯕ ꯂꯥꯛꯄ ꯃꯤ ꯃꯁꯤꯡ ꯑꯗꯣ ꯐꯅ ꯌꯥꯝꯈꯤ ꯃꯥꯜꯂꯦ꯫ ꯑꯩ ꯃꯗꯨꯒꯤ ꯃꯁꯤꯡ ꯈꯪꯍꯧꯗꯦ꯫ ꯑꯗꯣꯝꯗ ꯑꯩ ꯊꯣꯏꯅ ꯈꯟꯖꯤꯜꯂꯨꯗꯦ꯫ ꯀꯔꯦꯝꯅꯕ ꯃꯤꯅꯣꯛ ꯑꯃ ꯅꯣꯛꯂꯒ ꯃꯈꯥ ꯇꯥꯅ ꯍꯪꯂꯛꯏ꯫ ꯅꯪꯒꯤ ꯃꯔꯨꯞ ꯃꯄꯥꯡ, ꯂꯨꯅ ꯇꯤꯟꯅꯕꯁꯤꯡ ꯂꯣꯏꯅꯃꯛ ꯅꯤꯡꯁꯤꯡꯗ꯭ꯔꯕꯁꯨ ꯀꯦꯟꯗ꯭ꯔꯒꯤ MLA ꯂꯥꯛꯂꯝꯕꯗꯨꯗꯤ ꯅꯍꯥꯛ ꯁꯣꯏꯗꯅ ꯅꯤꯡꯁꯤꯡꯂꯝꯒꯅꯤ꯫ ꯍꯣꯏ, ꯃꯥꯒ ꯂꯣꯏꯅꯕ ꯃꯤꯑꯣꯏ ꯈꯔꯒꯁꯨ ꯂꯣꯏꯅꯅ ꯂꯥꯛꯂꯝꯕꯅꯤ꯫ ꯃꯃꯥꯡ ꯁꯪꯒꯣꯏꯗ ꯐꯝꯗꯨꯅ ꯋꯥꯔꯤꯁꯨ ꯁꯥꯟꯅꯈꯤ꯫ ꯃꯍꯥꯛꯇ ꯅꯠꯇꯅ ꯃꯁꯛ ꯅꯥꯏꯕ ꯃꯤꯑꯣꯏ ꯀꯌꯥ ꯑꯃꯅꯤ ꯂꯥꯛꯂꯝꯕꯁꯤꯡ ꯑꯗꯣ꯫ ꯅꯍꯥꯛꯀꯤ ꯃꯔꯨꯞ ꯏꯕꯣꯌꯥꯏꯃ ꯂꯥꯛꯈꯤꯕ꯭ꯔꯥꯅꯦ? ꯃꯍꯥꯛ ꯈꯨꯝꯕ ꯉꯝꯗꯦ꯫ ꯏꯕꯣꯌꯥꯏꯃ ꯂꯥꯛꯈꯤꯕ꯭ꯔꯥ ꯂꯥꯛꯈꯤꯗꯕ꯭ꯔꯥ? ꯈꯨꯝꯅꯤꯡꯕ ꯄꯣꯛꯇꯕꯅꯤ꯫ ꯀꯔꯤ ꯍꯥꯏꯅꯕꯨ ꯈꯨꯝꯒꯅꯤ? ꯃꯍꯥꯛꯀꯤ ꯃꯥꯏ ꯄꯥꯛꯄꯒꯤ ꯄꯨꯟꯁꯤ ꯈꯣꯡꯆꯠ ꯑꯁꯤꯗ ꯂꯝꯖꯤꯡ ꯑꯣꯏꯈꯤꯕ ꯃꯥꯒꯤ ꯃꯔꯨꯞ ꯏꯕꯣꯌꯥꯏꯃꯅꯤ꯫ ꯏꯕꯣꯌꯥꯏꯃ ꯑꯆꯧꯕ ꯊꯤꯀꯥꯗꯥꯔꯅꯤ꯫ ꯃꯥꯒꯤ ꯃꯇꯨꯡ ꯏꯟꯗꯨꯅ ꯃꯍꯥꯛꯀꯤ ꯃꯥꯏ ꯄꯥꯛꯄꯒꯤ ꯂꯝꯕꯤ ꯑꯁꯤꯗ ꯈꯣꯡꯕꯨ ꯑꯣꯏꯗꯨꯅ ꯆꯪꯁꯤꯟꯃꯤꯟꯅꯔꯛꯈꯤꯕꯅꯤ꯫ ꯏꯕꯣꯌꯥꯏꯃꯅ ꯈꯪꯅꯗꯕ, ꯇꯤꯟꯅꯗꯕ ꯃꯤꯕꯨ ꯂꯩꯔꯝꯒꯗ꯭ꯔꯥ ꯍꯥꯏꯅ ꯃꯇꯝ ꯑꯃꯗ ꯃꯍꯥꯛ ꯈꯟꯈꯤ꯫ ꯈꯣꯡꯇꯦꯛ ꯃꯤꯇꯥꯡꯗꯒꯤ ꯑꯆꯧ ꯑꯁꯥꯡ ꯀꯌꯥ ꯀꯌꯥꯅꯤ ꯊꯦꯡꯅꯔꯤꯕ꯫ ꯃꯥꯒꯤ ꯃꯔꯨꯞ ꯃꯄꯥꯡ ꯁꯪꯒ ꯃꯊꯪ ꯃꯊꯪ ꯆꯥꯎꯈꯠꯂꯛꯈꯤ꯫ ꯃꯥꯒꯤ ꯃꯥꯏ ꯄꯥꯛꯄꯒꯤ ꯂꯝꯕꯤ ꯇꯥꯛꯄꯤꯈꯤꯕ, ꯂꯣꯏꯅꯅ ꯂꯨꯅ ꯇꯤꯟꯅꯕ ꯃꯔꯨꯞꯅꯤ ꯏꯕꯣꯌꯥꯏꯃ꯫ ꯇꯥꯖꯎꯗꯤꯟꯗꯤ ꯂꯥꯛꯈꯤꯗꯕ꯭ꯔꯥ? ꯋꯥꯍꯪ ꯃꯊꯪ ꯃꯊꯪꯅꯤ꯫ ꯃꯍꯥꯛ ꯄꯥꯎꯈꯨꯝ ꯄꯤꯗꯦ꯫ ꯂꯥꯛꯄ ꯂꯥꯛꯇꯕ ꯀꯔꯤꯕꯨ ꯀꯥꯏꯕꯒꯦ? ꯁꯥꯎꯅꯤꯡꯕ ꯄꯣꯛꯂꯛꯏ꯫ ꯃꯈꯣꯏ ꯂꯥꯛꯄ ꯂꯥꯛꯇꯕ ꯀꯔꯤ ꯀꯥꯏꯕꯒꯦ? ꯑꯩꯒꯤ ꯅꯛꯅꯕ ꯃꯔꯨꯞ ꯃꯄꯥꯡꯁꯤꯡ ꯂꯥꯛꯂꯤꯗꯅ꯫ ꯑꯃꯔꯣꯝꯗ ꯄꯥꯎ ꯇꯥꯔꯝꯗꯕꯁꯨ ꯑꯣꯏꯔꯝꯕ ꯌꯥꯏ꯫ ꯅꯛꯅꯕ ꯃꯔꯨꯞ ꯑꯃꯅ ꯃꯔꯨꯞ ꯑꯃꯒꯤ ꯃꯆꯥ ꯂꯩꯇꯕꯒꯤ ꯄꯥꯎ ꯇꯥꯗꯦ ꯍꯥꯏꯕ ꯊꯥꯖꯒꯗ꯭ꯔꯥ? ꯅꯠꯇ꯭ꯔꯒ ꯊꯑꯣꯏꯅ ꯇꯥꯁꯤꯟꯅꯗꯕ꯭ꯔꯥ? ꯅꯠꯇ꯭ꯔꯒ ꯄꯥꯎ ꯆꯦꯟꯗꯕ꯭ꯔꯥ? ꯃꯍꯥꯛ ꯈꯨꯝꯗꯦ꯫ ꯃꯣꯏ ꯇꯥꯖꯎꯗꯤꯟꯁꯨ ꯃꯥꯒꯤ ꯃꯔꯨꯞꯅꯤ꯫ ꯃꯨꯁꯂꯤꯝ ꯍꯥꯏꯕ ꯂꯩꯇꯦ ꯍꯥꯎ, ꯃꯩꯇꯩ ꯃꯌꯥꯡ ꯃꯍꯥꯛꯀꯤ ꯃꯔꯨꯞ ꯋꯥꯠꯄ ꯅꯠꯇꯦ꯫ ꯅꯣꯡꯃ ꯃꯥꯒꯤ ꯃꯔꯨꯞ ꯏꯕꯣꯌꯥꯏꯃꯅ ꯃꯁꯛ ꯇꯥꯛꯇꯨꯅ ꯈꯪꯅꯈꯤꯕꯅꯤ ꯇꯥꯖꯎꯗꯤꯟ꯫ ꯇꯥꯖꯎꯗꯤꯟꯗꯤ ꯊꯤꯀꯥꯗꯥꯔ ꯅꯠꯇꯦ꯫ ꯁꯛ ꯈꯪꯅꯕ ꯃꯇꯝ ꯑꯗꯣ
ꯆꯨꯝꯅꯇꯒꯤ ꯏꯕꯣꯌꯥꯏꯃꯒꯤ ꯃꯔꯨꯞ ꯑꯃꯅꯤ ꯍꯥꯏꯕꯁꯤꯇꯅꯤ ꯃꯍꯥꯛꯅ ꯈꯪꯈꯤꯕ꯫ ꯃꯇꯝ ꯑꯗꯨꯗ ꯇꯥꯖꯥꯎꯗꯤꯟꯒꯤ ꯑꯔꯣꯟꯕ ꯀꯔꯕꯥꯔꯗꯣ ꯃꯍꯥꯛ ꯈꯪꯈꯤꯗꯦ꯫ ꯏꯕꯣꯌꯥꯏꯃꯅ ꯇꯥꯖꯥꯎꯗꯤꯟ ꯇꯤꯟꯅꯕꯒꯤ ꯇꯣꯉꯥꯟꯕ ꯃꯔꯤ ꯑꯃ ꯂꯩ ꯍꯥꯏꯕ ꯃꯍꯥꯛ ꯀꯣꯟꯅ ꯈꯪꯂꯛꯈꯤ꯫ ꯏꯕꯣꯌꯥꯏꯃꯒꯤ ꯐꯠꯇꯕ ꯍꯩꯅꯕꯤꯗꯣ ꯀꯥꯏꯅ ꯊꯪꯗꯅꯤ ꯃꯍꯥꯛꯅ ꯈꯪꯂꯛꯄꯁꯨ꯫ ꯏꯕꯣꯌꯥꯏꯃꯒ ꯂꯣꯏꯅꯅ ꯄꯥꯔꯇꯤ ꯀꯌꯥꯔꯛ ꯄꯨꯟꯈ꯭ꯔꯦ꯫ ꯃꯗꯨ ꯐꯥꯎꯕꯗꯁꯨ ꯃꯗꯨꯒꯤ ꯁꯥꯃꯤꯟ ꯃꯍꯥꯛ ꯐꯪꯕ ꯉꯝꯈꯤꯗꯦ꯫ ꯇꯥꯖꯥꯎꯗꯤꯟ ꯁꯛꯈꯪꯅꯔꯕ ꯇꯨꯡꯗꯗꯤ ꯈꯪꯂꯛꯏ ꯏꯕꯣꯌꯥꯏꯃꯒꯤ ꯑꯔꯣꯟꯕ꯫ ꯈꯥꯡꯕ ꯉꯝꯂꯛꯇ꯭ꯔꯕ ꯃꯇꯝꯗ ꯇꯥꯖꯥꯎꯗꯤꯟ ꯅꯠꯇꯅ ꯏꯕꯣꯌꯥꯏꯃꯒꯤ ꯇꯥꯏꯅꯐꯝ ꯂꯩꯇꯦ꯫ ꯋꯥꯐꯝ ꯑꯁꯤꯃꯛ ꯏꯕꯣꯌꯥꯏꯃꯅ ꯃꯉꯣꯟꯗ ꯍꯥꯏꯈꯤ꯫ ꯇꯥꯖꯥꯎꯗꯤꯟꯒꯤ ꯃꯅꯥꯛꯇ ꯆꯠꯇꯨꯅ ꯄꯣꯠꯁꯤꯡ ꯑꯗꯨ ꯂꯧꯔꯨꯏ꯫ ꯃꯇꯝ ꯑꯗꯨꯇꯗ ꯏꯕꯣꯌꯥꯏꯃ ꯅꯦ ꯇꯥꯏ꯫ ꯇꯥꯖꯥꯎꯗꯤꯟꯒꯤ ꯀꯔꯕꯥꯔꯒꯤ ꯃꯔꯝꯗ ꯃꯍꯥꯛ ꯊꯣꯏꯗꯣꯛꯅ ꯈꯪꯂꯨꯕ ꯂꯩꯇꯦ꯫ ꯏꯕꯣꯌꯥꯏꯃꯒꯤ ꯃꯇꯦꯡ ꯄꯥꯡꯂꯨꯕꯗꯒꯤ ꯇꯥꯖꯥꯎꯗꯤꯟ ꯃꯥꯒꯤ ꯑꯐꯕ ꯃꯔꯨꯞ ꯑꯣꯏꯔꯛꯏ꯫ ꯅꯣꯡꯃꯗꯤ ꯇꯥꯖꯥꯎꯗꯤꯟꯅ ꯃꯉꯣꯟꯗ ꯍꯧꯗꯣꯛꯏ, ꯁꯦꯜ ꯈꯖꯤꯛꯇꯅ ꯌꯥꯝꯅ ꯇꯥꯟꯕ ꯌꯥꯕ, ꯌꯥꯝꯅ ꯊꯨꯅ ꯆꯥꯎꯈꯠꯄ ꯌꯥꯕ ꯀꯔꯕꯥꯔꯅꯤ꯫ ꯑꯗꯨꯕꯨ ꯑꯩ ꯃꯗꯨꯃꯗꯤ ꯀꯤ꯫ ꯐꯥꯔꯕꯗꯤ ꯁꯦꯜ ꯐꯪꯕꯗꯤ ꯂꯥꯏꯔꯗꯅ ꯏꯖꯠ ꯃꯥꯡꯒꯗꯧꯔꯤꯕꯅꯤ꯫ ꯃꯍꯥꯛ ꯃꯁꯥꯒꯤ ꯏꯀꯥꯏ ꯈꯨꯝꯅꯕ ꯃꯥꯡꯕꯒꯤ ꯄꯥꯈꯠꯆꯕ ꯂꯩ꯫ ꯃꯃꯥꯡꯊꯛꯇ ꯈꯨꯊꯤꯕ ꯅꯪꯈ꯭ꯔꯦ꯫ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯃꯤꯠꯇꯒꯤ ꯄꯤ ꯇꯥꯈ꯭ꯔꯦ꯫ ꯃꯗꯣ ꯑꯃꯨꯛ ꯍꯟꯅ ꯇꯥꯍꯜꯂꯔꯣꯏ ꯍꯥꯏꯅ ꯃꯍꯥꯛ ꯈꯟꯈ꯭ꯔꯕꯅꯤ꯫ ꯅꯍꯥꯛ ꯌꯥꯎꯒꯗꯕ ꯅꯠꯇꯦ, ꯁꯦꯜꯗ ꯄꯨꯊꯣꯛꯎ, ꯁꯦꯟꯗꯣꯡ ꯑꯗꯣ ꯌꯦꯟꯅꯔꯒ ꯂꯣꯏꯔꯦ꯫ ꯑꯩꯒꯤ ꯃꯤ ꯌꯥꯝꯅ ꯂꯩ, ꯑꯩꯅ ꯊꯣꯛꯄ ꯁꯤꯟꯒꯦ꯫ ꯃꯁꯤꯗ ꯅꯪꯒꯤ ꯃꯤꯡ ꯄꯟꯒꯗꯕꯁꯨ ꯅꯠꯇꯦ꯫ ꯇꯥꯖꯥꯎꯗꯤꯟꯅ ꯃꯍꯥꯛꯄꯨ ꯚꯥꯞ ꯇꯥꯅꯕ ꯁꯟꯗꯣꯛꯅ ꯇꯥꯛꯏ꯫ ꯃꯍꯥꯛ ꯑꯆꯧꯕ ꯁꯦꯟꯐꯝ ꯑꯃꯒꯤ ꯃꯪꯉꯤ꯫ ꯇꯥꯖꯥꯎꯗꯤꯟꯒꯤ ꯋꯥꯐꯝ ꯑꯁꯤꯗ ꯃꯍꯥꯛ ꯌꯥꯅꯤꯡꯕ ꯄꯣꯛꯏ꯫ ꯊꯤꯀꯥ ꯇꯧꯅ ꯇꯧꯅ ꯇꯥꯖꯥꯎꯗꯤꯟꯒꯤ ꯊꯕꯛ ꯑꯗꯨꯁꯨ ꯌꯥꯎꯁꯤꯜꯂꯨꯏ꯫ ꯑꯁꯦꯡꯕꯗꯤ ꯇꯥꯖꯥꯎꯗꯤꯟꯒꯤ ꯋꯥꯐꯝ ꯑꯗꯣ ꯁꯦꯟꯗꯣꯡ ꯆꯥꯎꯅ ꯂꯥꯛꯏ꯫ ꯃꯍꯥꯛ ꯃꯥꯏꯊꯣꯡ ꯃꯀꯥ ꯂꯥꯝꯈꯠꯂꯛꯏ꯫ ꯆꯪꯁꯤꯜꯂꯨꯔꯕꯗꯤ ꯁꯤꯕ ꯀꯤꯕ ꯌꯥꯕ ꯅꯠꯇꯦ ꯍꯥꯏꯅ ꯄꯨꯛꯅꯤꯡꯗ ꯂꯦꯞꯂꯦ꯫ ꯇꯥꯖꯥꯎꯗꯤꯟꯗ ꯊꯥꯖꯕꯒꯤ ꯆꯥꯡꯁꯨ ꯑꯁꯨꯝ ꯋꯥꯡꯈꯠꯂꯛꯏ꯫ ꯇꯥꯖꯥꯎꯗꯤꯟꯃꯛ ꯅꯠꯇ꯭ꯔꯕꯁꯨ ꯏꯕꯣꯌꯥꯏꯃꯗꯤ ꯂꯥꯛꯄ ꯌꯥꯏꯅ꯫ ꯇꯥꯖꯥꯎꯗꯤꯟ ꯏꯕꯣꯌꯥꯏꯃ ꯃꯤꯡ ꯑꯁꯤꯗꯇ ꯃꯍꯥꯛ ꯁꯥꯎꯅꯤꯡꯕ ꯄꯣꯛꯂꯛꯏ꯫ ꯂꯥꯛꯇꯁꯅꯨ ꯏꯕꯣꯌꯥꯏꯃꯗꯣ, ꯀꯔꯤꯒꯤ ꯑꯩ ꯃꯉꯣꯟꯗ ꯄꯥꯎ ꯄꯤꯒꯅꯤ? ꯃꯍꯥꯛ ꯀꯨꯏꯔꯦ ꯏꯕꯣꯌꯥꯏꯃꯒ ꯄꯥꯎ ꯐꯥꯎꯅꯈꯤꯗꯕ, ꯁꯥꯎꯅꯈꯤ꯫ ꯑꯗꯨꯛ ꯂꯨꯅ ꯇꯤꯟꯅꯕ ꯃꯔꯨꯞ ꯑꯅꯤ ꯑꯗꯣ ꯏꯕꯣꯌꯥꯏꯃꯅ ꯃꯥꯕꯨ ꯃꯔꯨꯞ ꯍꯥꯠꯄ ꯃꯔꯨꯞꯅꯤ ꯍꯥꯏ꯫ ꯑꯗꯨꯕꯨ ꯃꯍꯥꯛꯀꯤ ꯃꯔꯥꯜꯗꯤ ꯂꯩꯇꯦ ꯍꯥꯏꯅ ꯈꯜꯂꯤ꯫ ꯃꯁꯤ ꯄꯨꯝꯅꯃꯛꯀꯤ ꯍꯧꯔꯛꯐꯝꯗꯤ ꯏꯕꯣꯌꯥꯏꯃꯒꯤ ꯅꯨꯄꯤ ꯑꯇꯣꯝꯕꯤ ꯁꯛꯍꯦꯟꯕꯤ ꯏꯟꯗꯨꯒꯤ ꯍꯥꯛꯇꯛꯇꯒꯤꯅꯤ꯫ ꯏꯟꯗꯨ ꯏꯕꯣꯌꯥꯏꯃꯗꯒꯤꯗꯤ ꯌꯥꯝꯅ ꯅꯍꯥꯅꯤ, ꯃꯁꯥ ꯅꯍꯥ ꯑꯣꯏꯔꯤ꯫ ꯏꯕꯣꯌꯥꯏꯃꯗꯤ ꯅꯤꯁꯥꯒꯤ ꯂꯥꯡꯗ ꯊꯨꯔꯕ ꯃꯤꯁꯛꯅꯤ꯫ ꯏꯟꯗꯨꯅ ꯏꯕꯣꯌꯥꯏꯃꯕꯨ ꯅꯨꯡꯁꯤꯗꯕ꯭ꯔꯥ, ꯄꯥꯝꯗꯕ꯭ꯔꯥ? ꯃꯍꯥꯛ ꯏꯟꯗꯨꯒ ꯈꯪꯅꯈꯤ꯫ ꯀꯦꯕ ꯌꯥꯝꯅ ꯄꯥꯝꯖꯕꯤ ꯏꯟꯗꯨꯒꯤ ꯁꯦꯕꯥ ꯃꯇꯧ ꯃꯥꯟꯗꯅ ꯌꯥꯝꯅ ꯆꯪꯈꯣꯟꯕꯅꯤ꯫ ꯏꯟꯗꯨꯅ ꯃꯥꯕꯨ ꯂꯣꯟꯅ ꯃꯤꯀꯥꯈꯤꯕ꯭ꯔꯥ, ꯃꯗꯣ ꯃꯍꯥꯛ ꯈꯪꯕ ꯉꯝꯈꯤꯗꯦ꯫ ꯍꯣꯏ, ꯃꯍꯥꯛ ꯅꯨꯄꯥꯅꯤ, ꯑꯍꯜ ꯑꯣꯏꯕ ꯅꯠꯇ꯭ꯔꯤ꯫ ꯄꯨꯛꯅꯤꯡꯒꯤ ꯑꯔꯣꯠ ꯑꯐꯣꯡ ꯀꯩꯗꯧꯅꯗꯤ ꯂꯩꯇꯅꯤ꯫ ꯃꯤꯑꯣꯏꯕꯒꯤ ꯍꯧꯅꯁꯥ ꯅꯠꯇꯕ꯭ꯔꯥ ꯃꯁꯤꯕꯣ? ꯏꯟꯗꯨꯒꯤ ꯃꯤꯅꯣꯛ ꯃꯤꯀꯧ ꯃꯤꯔꯝ ꯃꯍꯥꯛ ꯈꯪꯉꯤ, ꯇꯥꯏ꯫ ꯇꯞꯅ ꯇꯞꯅ ꯍꯣꯡꯂꯛꯂꯤꯕ ꯏꯟꯗꯨꯒꯤ ꯁꯥꯖꯠ ꯃꯍꯥꯛ ꯈꯪꯉꯤ꯫ ꯑꯗꯨꯕꯨ ꯃꯍꯥꯛ ꯃꯥꯒꯤ ꯅꯨꯄꯤ ꯀꯥꯎꯕ ꯉꯝꯗꯦ꯫ ꯃꯥꯒꯤ ꯅꯨꯡꯁꯤꯕ ꯄꯨꯝꯕ ꯃꯥꯒꯤ ꯅꯨꯄꯤꯒꯤꯅꯤ꯫ ꯅꯣꯡꯃ ꯏꯕꯣꯌꯥꯏꯃꯒ ꯊꯕꯛ ꯆꯠꯃꯤꯟꯅꯔꯕꯗ ꯍꯥꯏ, ꯅꯍꯥꯛ ꯁꯤꯂꯣꯡ ꯐꯥꯎꯕꯗ ꯆꯠꯂꯨ, ꯑꯩ ꯇꯃꯦꯡꯂꯣꯡꯒꯤ ꯊꯕꯛ ꯑꯃ ꯏꯝꯐꯥꯜꯗ ꯊꯥꯗꯣꯛꯄ ꯌꯥꯔꯣꯏꯗꯧꯔꯤ꯫ ꯁꯤꯂꯣꯡꯗ ꯂꯥꯏꯔꯤꯛ ꯇꯝꯗꯨꯅ ꯂꯩꯕ ꯏꯟꯗꯨꯒꯤ ꯃꯆꯥꯅꯨꯄꯤ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯏꯟꯗꯨ ꯂꯩꯈꯤ꯫ ꯃꯗꯣ ꯂꯧꯕꯤꯔꯨ ꯍꯥꯏꯗꯨꯅ ꯏꯕꯣꯌꯥꯏꯃꯅ ꯍꯥꯏꯕꯅꯤ꯫ ꯑꯣꯟꯊꯣꯛꯄ ꯇꯟꯖꯥ ꯍꯥꯏꯕꯗꯨꯅꯤ꯫ ꯆꯠꯇꯕ ꯏꯌꯥꯃꯛ ꯌꯥꯗ꯭ꯔꯕ ꯇꯥꯟꯐꯝꯅꯤ꯫ ꯆꯤꯡꯂꯣꯟ ꯋꯥꯡꯃ ꯂꯥꯟꯅ ꯃꯍꯥꯛ ꯆꯠꯂꯤ ꯆꯤꯡꯂꯩꯕꯥꯛ ꯁꯤꯂꯣꯡꯗ ꯏꯟꯗꯨꯒꯤ ꯃꯅꯥꯛꯇ ꯏꯟꯗꯨꯕꯨ ꯂꯧꯕ꯫ ꯆꯤꯡꯂꯩꯕꯥꯛ ꯌꯧꯕꯗꯗꯤ ꯊꯃꯣꯏꯕు ꯊꯠꯇꯨꯅ ꯊꯝꯂꯤꯕ ꯑꯀꯟꯕ ꯄꯜ ꯑꯗꯣ ꯏꯟꯗꯨꯒꯤ ꯃꯤꯅꯣꯛ ꯑꯃꯗ ꯃꯊꯟꯇ ꯅꯤꯡꯈꯥꯏꯔꯛꯈꯤ꯫ ꯃꯩꯁꯥ ꯐꯪꯕꯗ ꯃꯊꯟꯇ ꯁꯧꯗꯣꯛꯂꯣꯏꯗ꯭ꯔꯥ ꯎꯟꯒꯤ ꯆꯤꯡ ꯑꯗꯣ? ꯇꯌꯤꯡ ꯇꯌꯤꯡꯕ ꯏꯆꯦꯜ ꯃꯆꯥ ꯑꯃ ꯃꯥꯒꯤ ꯊꯃꯣꯏꯗ ꯆꯦꯟꯊꯔꯛꯈꯤ꯫ ꯃꯁꯤꯗ ꯃꯥꯒꯤ ꯀꯔꯤ ꯃꯔꯥꯜꯅꯣ? ꯏꯟꯗꯨꯅꯗꯤ ꯍꯥꯏ, ꯀꯗꯥꯏꯗꯅꯣꯃ ꯆꯠꯂꯁꯤ, ꯑꯩ ꯌꯨꯝ ꯑꯗꯨꯗ ꯑꯃꯨꯛ ꯆꯪꯂꯔꯣꯏ꯫ ꯏꯟꯗꯨꯒꯤ ꯑꯆꯦꯠꯄ ꯐꯤꯔꯦꯞꯅꯤ꯫ ꯑꯗꯨꯕꯨ ꯃꯍꯥꯛꯇꯤ ꯊꯧꯅꯥ ꯐꯅ ꯆꯠꯂꯁꯤ ꯍꯥꯏꯕ ꯉꯝꯗꯦ꯫ ꯏꯟꯗꯨꯅ ꯂꯧꯔꯛꯀꯗꯧꯔꯤꯕ ꯃꯊꯪꯒꯤ ꯈꯣꯡꯊꯥꯡ ꯑꯗꯣ ꯃꯍꯥꯛ ꯈꯪꯉꯤ꯫ ꯑꯗꯨꯕꯨ ꯃꯍꯥꯛ ꯃꯗꯨꯗ ꯊꯧꯅꯥ ꯐꯨꯗꯣꯛꯄ ꯉꯝꯗꯦ꯫ ꯄꯨꯝꯅꯃꯛ ꯏꯟꯗꯨꯒꯤ ꯈꯨꯠꯇ ꯂꯩꯔꯕꯅꯤ꯫ ꯏꯟꯗꯨꯅ ꯍꯥꯏ, ꯑꯩꯅ ꯀꯩꯗꯧꯕ ꯉꯝꯒꯦ ꯍꯥꯏꯕꯗꯨ ꯌꯦꯡꯉꯨ꯫ ꯍꯥꯏꯕꯗꯣꯃꯛ ꯊꯣꯛꯂꯔꯦ꯫ ꯏꯕꯣꯌꯥꯏꯃꯅ ꯁꯥꯎꯅ ꯍꯥꯏ, ꯑꯗꯨꯛ ꯇꯨꯀꯨꯠꯆꯕ ꯂꯝꯆꯠ, ꯃꯗꯨꯁꯨ ꯃꯔꯨꯞ ꯑꯃꯅ ꯃꯔꯨꯞ ꯑꯃꯒꯤ ꯃꯐꯝꯗ꯫ ꯏꯕꯣꯌꯥꯏꯃꯅ ꯂꯧꯔꯛꯂꯤꯕ ꯈꯣꯡꯊꯥꯡꯗꯤ ꯃꯔꯤ ꯄꯨꯝꯕ ꯊꯗꯠꯅꯕ ꯑꯗꯨꯅꯤ꯫ ꯏꯟꯗꯨꯅꯁꯨ ꯍꯥꯏ, ꯅꯪꯒꯤꯗꯤ ꯃꯗꯨꯅ ꯆꯞ ꯆꯥꯔꯕ ꯄꯥꯎꯈꯨꯝꯅꯤ꯫ ꯃꯍꯥꯛ ꯏꯕꯣꯌꯥꯏꯃꯗ ꯂꯥꯜꯂꯦ ꯍꯥꯏꯈꯤꯗꯦ꯫ ꯏꯟꯗꯨꯗꯁꯨ ꯀꯔꯤꯃꯇ ꯍꯥꯏꯔꯝꯗꯦ꯫ ꯏꯟꯗꯨꯅ ꯃꯥꯕꯨ ꯇꯨꯀꯠꯆꯅ ꯌꯦꯡꯍꯧꯕ꯭ꯔꯥ? ꯅꯣꯡꯃ ꯈꯕꯔꯗ ꯏꯈꯤ, ꯐꯣꯇꯣꯁꯨ ꯌꯥꯎꯈꯤ꯫
ꯌꯥꯝꯂꯕ ꯗ꯭ꯔꯒ ꯑꯃꯁꯨꯡ ꯒꯨꯂꯤꯁꯤꯡ ꯌꯥꯎꯈꯤ꯫ ꯃꯣꯔꯦꯗꯒꯤ ꯂꯥꯛꯄ ꯒꯥꯔꯤ ꯑꯃ ꯄꯂꯦꯜꯗ ꯄꯨꯂꯤꯁꯅ ꯆꯦꯛ ꯇꯧꯔꯕꯗ ꯐꯥꯕꯅꯤ ꯏꯈꯤ꯫ ꯃꯤꯑꯣꯏ 2 ꯑꯃꯁꯨ ꯐꯥꯈꯤ꯫ ꯃꯈꯣꯏꯒꯤ ꯃꯔꯛꯇ ꯇꯥꯖꯥꯎꯗꯤꯟꯒꯤ ꯃꯃꯤꯡ ꯌꯥꯎꯗꯦ, ꯃꯍꯥꯛꯀꯤꯁꯨ ꯌꯥꯎꯗꯦ꯫ ꯑꯃꯨꯛꯁꯨ ꯇꯥꯖꯥꯎꯗꯤꯟꯒꯤ ꯋꯥ ꯌꯥꯎꯔꯛꯂꯤ꯫ ꯃꯍꯥꯛ ꯁꯥꯎꯅꯤꯡꯕ ꯑꯁꯨꯝ ꯍꯦꯜꯂꯛꯏ꯫ ꯍꯣꯏ, ꯄꯂꯦꯟꯗ ꯐꯥꯈꯤꯕꯗꯣ ꯅꯍꯥꯛꯀꯤ ꯄꯣꯠꯅꯤ꯫ ꯐꯥꯔꯤꯕꯗꯨꯗ ꯇꯥꯖꯥꯎꯗꯤꯟ ꯌꯥꯎꯗꯦ꯫ ꯃꯤꯑꯣꯏ 2 ꯑꯗꯣ ꯃꯁꯛ ꯈꯪꯗꯦ꯫ ꯇꯥꯖꯥꯎꯗꯤꯟꯗꯤ ꯈꯪꯂꯝꯒꯗ꯭ꯔꯥ? ꯅꯣꯡꯃ ꯇꯥꯖꯥꯎꯗꯤꯟꯅ ꯃꯉꯣꯟꯗ ꯍꯥꯏ, ꯍꯟꯗꯛꯇꯤ ꯇꯟꯖꯥ ꯌꯥꯝꯅ ꯆꯥꯕ ꯑꯃ ꯂꯩꯔꯦ, ꯁꯦꯟꯁꯨ ꯆꯥꯎꯒꯗꯧꯔꯤꯕꯅꯤ꯫ ꯇꯥꯖꯥꯎꯗꯤꯟꯒ ꯌꯥꯝꯅ ꯀꯨꯞꯅ ꯇꯥꯟꯅꯩ꯫ ꯄꯨꯔꯛꯄꯒꯤ ꯂꯝꯕꯤꯒꯤ ꯃꯇꯥꯡꯗꯁꯨ ꯇꯥꯖꯥꯎꯗꯤꯟꯅ ꯌꯥꯅꯕ ꯁꯤꯟꯒꯦ, ꯄꯨꯂꯤꯁꯇ ꯃꯥꯒꯤ ꯈꯪꯅꯕ ꯂꯩ ꯍꯥꯏ꯫ ꯄꯨꯊꯣꯛ ꯄꯨꯁꯤꯟꯒꯤ ꯋꯥꯐꯝ ꯑꯗꯨꯗꯤ ꯃꯍꯥꯛ ꯊꯣꯏꯅ ꯈꯪꯂꯨꯕ ꯅꯠꯇꯦ꯫ ꯃꯥꯅ ꯎꯔꯤꯕꯗꯤ ꯁꯦꯟꯗꯣꯡꯒꯤ ꯑꯆꯧꯕ ꯁꯦꯟꯐꯝ ꯑꯗꯨꯅꯤ꯫ ꯇꯥꯖꯥꯎꯗꯤꯟꯒꯤ ꯇꯟꯖꯥ ꯆꯥꯕꯒꯤ ꯋꯥꯐꯝ ꯑꯗꯣ ꯃꯍꯥꯛꯅ ꯌꯥꯈꯤ꯫ ꯄꯣꯠ ꯊꯨꯡꯂꯒꯅꯤ ꯍꯥꯏꯕꯒꯤ ꯅꯣꯡꯃ ꯆꯣꯟꯊꯕꯗꯨꯗꯅꯤ ꯈꯕꯔꯗ ꯏꯔꯛꯂꯤꯕꯗꯣ꯫ ꯇꯥꯖꯥꯎꯗꯤꯟ ꯄꯥꯎ ꯐꯥꯎꯅꯕ ꯉꯝꯗꯦ꯫ ꯃꯍꯥꯛ ꯇꯧꯐꯝ ꯈꯪꯗꯦ꯫ ꯈꯕꯔꯗ ꯏꯔꯛꯂꯤꯕꯗꯣ ꯌꯦꯡꯂꯕꯗꯤ ꯃꯍꯥꯛꯀꯤ ꯑꯣꯏꯐꯝ ꯊꯣꯛꯇꯦ ꯍꯥꯏꯅ ꯈꯜꯂꯤ꯫ ꯇꯥꯖꯥꯎꯗꯤꯟꯅ ꯍꯥꯏꯔꯝꯕ ꯃꯗꯨꯒꯤ ꯇꯪꯈꯥꯏ ꯐꯥꯎꯕ ꯅꯠꯇ꯭ꯔꯤ ꯐꯥꯔꯤꯕꯗꯨꯗꯤ꯫ ꯂꯨꯔꯤꯕꯗꯤ ꯇꯥꯖꯥꯎꯗꯤꯟ ꯄꯥꯎ ꯐꯥꯎꯅꯕ ꯐꯪꯗ꯭ꯔꯤꯕꯁꯤꯅꯤ꯫ ꯍꯣꯏ, ꯃꯗꯣ ꯑꯩꯒꯤꯅꯤ꯫ ꯇꯥꯖꯥꯎꯗꯤꯟꯅ ꯃꯤꯅꯝꯗꯨꯅ ꯑꯗꯨꯛ ꯌꯥꯝꯈ꯭ꯔꯕ ꯁꯦꯟꯐꯝ ꯑꯗꯣ ꯍꯥꯠꯈꯤꯕꯅꯤ꯫ ꯅꯝꯊꯥꯛ ꯇꯧꯗꯨꯅ ꯃꯤꯃꯥꯡꯗ ꯎꯠ ꯆꯥꯏꯕꯅꯤ꯫ ꯊꯥꯖꯕ ꯄꯨꯝꯕ ꯃꯥꯡꯍꯜꯂꯝꯂꯒ ꯃꯍꯥꯛ ꯂꯣꯠꯈ꯭ꯔꯕꯅꯤ꯫ ꯃꯍꯥꯛ ꯂꯥꯛꯄ ꯂꯥꯛꯇꯕ ꯃꯁꯤꯗ ꯀꯔꯤ ꯑꯀꯥꯏꯕ ꯂꯩꯕꯒꯦ? ꯁꯥꯎꯅꯤꯡꯕꯅ ꯂꯩꯇꯥꯐꯝ ꯈꯪꯗ꯭ꯔꯗꯨꯅ ꯃꯍꯥꯛ ꯐꯨꯛ ꯍꯧꯒꯠꯂꯤ꯫ ꯅꯣꯡ ꯊꯨꯞꯂꯝꯕ 2 ꯑꯗꯨꯒꯤ ꯒꯥꯔꯤ ꯑꯗꯣ ꯈꯣꯟꯖꯦꯜꯒ ꯂꯣꯏꯅꯅ ꯃꯩ ꯉꯥꯜꯂꯛꯏ꯫ ꯅꯣꯡ ꯐꯅ ꯌꯥꯝꯅ ꯄꯥꯊꯔꯦ, ꯅꯣꯡ ꯍꯥꯡꯂꯕꯒꯨꯝꯕꯅꯤ꯫ ꯃꯍꯥꯛ ꯂꯦꯞꯈꯠꯂꯛꯄꯗꯨꯗꯁꯨ ꯃꯈꯣꯏ 2 ꯃꯉꯣꯟꯗ ꯌꯦꯡꯂꯛꯇꯦ꯫ ꯃꯈꯣꯏ 2 ꯍꯥꯊꯨ ꯍꯥꯊꯨ ꯆꯠꯈꯤꯅꯕ ꯁꯦꯝ ꯁꯥꯔꯤ꯫ ꯃꯈꯣꯏꯒꯤ ꯒꯥꯔꯤꯒꯤ ꯃꯩꯉꯥꯜ ꯄꯔꯤꯡꯗ ꯅꯣꯡꯅ ꯄꯨꯝꯂꯨꯞ ꯂꯨꯞꯂꯕ ꯃꯣꯡꯐꯝ ꯑꯗꯣ ꯎꯔꯛꯏ꯫ ꯃꯍꯥꯛ ꯃꯗꯨꯗ ꯑꯃꯨꯛ ꯃꯤꯠꯌꯦꯡ ꯊꯝꯂꯛꯏ꯫ ꯑꯇꯤꯌꯥꯗꯗꯤ ꯑꯃꯪꯕ ꯅꯣꯡꯒꯤ ꯃꯄꯩꯅ ꯄꯨꯝꯃꯝ ꯃꯝꯂꯤ꯫ ꯒꯥꯔꯤ ꯃꯩꯉꯥꯜ ꯑꯗꯨꯅ ꯂꯥꯞꯊꯣꯛꯈ꯭ꯔꯕ ꯑꯗꯨꯗꯗꯤ ꯃꯐꯝ ꯑꯗꯣ ꯑꯃꯨꯛ ꯏꯃꯝ ꯃꯝꯍꯧꯔꯦ꯫ ꯀꯌꯥ ꯌꯥꯝꯅ ꯊꯦꯡꯂꯤꯔꯒꯗꯒꯦ ꯃꯍꯥꯛ ꯈꯪꯗꯦ꯫ ꯃꯍꯥꯛ ꯁꯪ ꯑꯗꯨꯗꯒꯤ ꯈꯣꯡ ꯊꯥꯡꯗꯨꯅ ꯆꯠꯄ ꯍꯧꯔꯛꯂꯦ꯫ ꯀꯗꯥꯏꯗꯅꯣ ꯀꯗꯣꯝꯗꯅꯣ ꯍꯥꯏꯕ ꯑꯔꯦꯞꯄ ꯑꯃꯗꯤ ꯂꯩꯇꯕꯒꯨꯝꯃꯤ꯫ ꯋꯥꯔꯤ ꯑꯁꯤꯒꯤ ꯑꯏꯕ ꯗꯦꯕꯆꯥꯟ꯫ ꯄꯨꯝꯅꯃꯛꯄꯨ ꯑꯔꯣꯏꯕ ꯑꯣꯏꯅ ꯊꯥꯒꯠꯆꯔꯤ꯫